Sini kelas kan tanah lu bisa nungai drop. Hoi nungai. Ya udah. Kelas lu harus paham semua dan leh orang yang hari biasa. Loi dengai di asam tu nai sibu ngairam dong mi loi bro noi Si bo. minister na ngairam daw lay biasa. Kadai dengai ram gani hage. Dimapur lambi di irang lay na kasar daw ay nala o haye. Budiga jaw ko mayam singtudagi ay gisu makalaw yagadro. Ngasi ahanba thengna nupa do aigi. Ani suba thengna aigi oi hokta ba. Yae yae. Ano sila horrors? Chalasi. 무슨 즐기기노? 니네 뭔 것이야? Is gari thobodi haitana ekhoi daga taisannardana. Sibu nangi gari thobom lo. 아 그래 그 빼다 봐봐 너희들 빠들어오면 너희 Is nang di horang kong bayada bra. 헤이 여머리 공해도니 여어떠니 Gari sigi chaka yauri, thau tingki yauri, engine yauri. Aduga horen yaudri kai gino. 가리시에 마푸니한테 셈타만네 셈블로이드리 Lambi da tholabadi gari se sembal oidrabasu horondo nakhuna paro yadro. Nasinna ti da na khongo yadro. 우장랑노 또 이코니안 나레바. Masagi gari werdi phaye migi awaiba ma pore eraga wazaw ga sungangadana noksaningdra. Sasilo. 레샤비니 가는 마석시가 Han ba thengna ba do nang gi oine dai asiyo heoro. As yarengo orebo masak se ubuda tinbi hore. Is
ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯌꯥꯔꯣꯏ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯔꯦ ꯆꯠꯂꯣꯍꯦ ꯑꯁ ꯁꯤꯗꯤ ꯂꯣꯏ ꯀꯥꯏꯔꯦ ꯏꯁ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯁꯣꯏꯗꯤ ꯈꯖꯤꯛ ꯈꯛꯇꯪ ꯗꯞꯇꯤ 마기 오자스대기 마나부 헬리네 나한테 가리 타고도 가라 얘가 타고 बाबा चा अरे न कगरी साम तो हाय बाबा थाजा 아이나 타바가 그때 막 로이실라메 아데 와르파싱구나 모리다기 로이나 실라메 다모 한더디 타박세 그렇다 또 다래 블루케스네 어떤 상을 좀 달 걸리나 보세대 방고지니 काका चा 어이 이사나 로리로 이듬디 가지케야 ममादी बुबो होइदे सखिए 부보이다 아이네 론 मने केदोरगे 나 농마 낭 론바자 툼작부두 닝싱럭바 마마이 개 강디니 응앙진의 롬사 하오게 하옥디가 디레니 낭이쇼 그러다 어지노 파르두라 엉세던 낭바 호르시나 파락 나티네 응앙이샤 능부 뚱기 갈루네 꼭 하라 섬역시럽트레 루반 끼를 강해 복 하라 만지 북다니 앙앙 그렇 디네르가네 유 셈들 레비디아르고 다모 나나오게 다목도 시절하게나 레비네 독터 누피 따라 오자 누피도 프라이빗 스쿨군바 부바 타라가 디군처 니푸 묵군바 마 아드기 한다 타나 후지 나오나 오이락바 프레스 마망도 사건 빠나버기 가리 빠나버기 레이리바 시다 누피 군타가 망아 군바 암마 다모 나나오나 빠마 아마떼 야우다바 अदुदी काका फिल्म मनम नब तौसिदना फिल्म कुमजेगेना लापदुदगी अमा खलगा लोइरा 시기도비 소사이티 스카우트 같은 정절락구나 하영 탈리반 따든 똑하니 다음 비싱시 파랭샤나 레플라가 이샤나 파마마 딱 핵한바 काका आसखरे 타자 그거 레미네 왜 아무렇지 이마이만 악수나게 있는데 가이드 너무 작겠다 그리 우파이질래 그렇게 한 것도 없네 풍이야 여우면 와리 누가이다 가도 넉살 가리는 공도 똑다래 뿡케리 가리 로이기 아스 미안만 다 보낸 건데 달로이니 아스 예라니 헤이 내 길을 건너해 소리 하여 건너해 एखोइदिगे दो विश्व क्राइ दुबा नमितुबु लेटिंगी पानब्रो अखोइ थोगलै सिउद्रो 미나 애강아디 가라 고 하도 우야드로 누피네나 우스다버기 와라 거이나 하이두보 숨나대 빨리 잠에 온다 너 거기 들어 빨리 들어 더박 잡게 돌가 비론지가 많이 독되노 난 그래 이행이야죠 싸이야 TV 막 그래 있는데 봐 아스 비드디로 이쪽올래드나 얌 농아이들 그마이 동네 호렌 이음 여우라가 파자나 수월로 가이드 수비 넘노다 그나 좋은노노 이마 아생보이 레이트리버 하이제야 코이디 아홉 마리 수라바 마빠가 말로래드나 헤이 왕왕이네 그거 영왕 아스 또 야래 내 샤빙한다고 서관리에 낭지마 고이 하라우니 이붕어 낭나 खरा ज्ञान ताबा माले मसी अंगांगजे मको खरा लेखप माले आरानसीद पुरगने अमतंग येंथोकसो 무시 무시더니 चा थकपा हैतबदे हेजलगा अदम सॉरी कैगिनो सॉरनु नसी एमा लेबिरंगेको नमोदरे चालेबे बनितेको खल निगा आइना अस नंदी सॉरदी किंगकोंगबु मालिने चा थके हारदिने फम्मगा फजना थकदबा खंगेदना नमन साजिदे 제게 수르게 제게 수르게구나 또다 नोइ नमादो अदुगा इखोइ इमानबिने 무시 무시더니 무시 इजागुमने नंदी हेंगैदिने इमा कोबबु यानी साउनु लाओ चलसे 에이 뭐이고 미스터니지 또다 이마 빨리 나차 콜리 자오래 시외디 능 필라마니 노모기네 가댕하게 혹드라버디 이마 누가이데나 락보니 세 고비지 자호로세 옌덴시가 이자 나오기야 자폴레라 기바니네 ए ऐसा बोले बुइपा
세. 능 다가 자미나로. 이마 아이나 하잉 독터 간데 이마무는 아이 탐니. 닥터. 능부 닥터 담브라네. 이마 아이 후지 가리 아나바 ꯌꯦꯡꯕ ꯍꯧꯔꯦ. ꯑꯐꯥꯎꯕ ꯗꯥꯛꯇꯔ ꯑꯣꯏꯗꯣꯏꯅꯦ. ꯆꯨꯝꯃꯤ ꯒꯥꯔꯤꯒꯤ ꯑꯐꯥꯎꯕ ꯗꯥꯛꯇꯔ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨ ꯆꯤꯡꯈꯩ ꯅꯪꯅ ꯁꯤꯗ ꯂꯦꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯁꯤꯗ ꯂꯦꯛꯀꯗꯧꯔꯦꯅ ꯅꯪ ꯄꯥꯎ ꯑꯝꯇꯪꯗꯤ ꯄꯤꯔꯛꯑꯣ ꯃꯇꯝꯅꯒ ꯐꯠꯇꯕꯅꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤ 나봐, 넌 덤져라. 이마 타고 팍다드나 그래 팡도 붙여고. 한타 잡한 가문에. 빠이그로. 물급 사서 부탁으로. ꯅꯪ ꯑꯗꯨꯝ ꯄꯥꯏꯖꯔꯣ ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯨꯗꯤ ꯏꯃꯥ ꯄꯤꯈ꯭ꯔꯒꯦ ꯃꯇꯝ ꯑꯁꯦ ꯌꯧꯔꯦ ꯏꯃꯥ ꯆꯠꯅꯕ ꯇꯧꯒꯦ Good morning, ma'am. ꯀꯩꯗꯧꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯔꯗꯤ ꯃꯦꯗꯥꯝ ꯃꯟꯖꯨꯔꯤꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦꯅ ꯀ꯭ꯂꯥꯁ ꯇꯧꯗ꯭ꯔꯦ ꯑꯣꯏ ꯕꯦꯔꯥ ꯍꯥꯏꯁꯦ ꯑꯗꯣ ꯑꯉꯥꯡꯁꯥ ꯃꯊꯪꯒꯤ ꯂꯥꯁ ꯋꯤꯛꯁꯦ ꯃꯁꯤꯗ ꯇꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯅꯈꯣꯏ ꯌꯥꯎꯅꯤꯡꯕ꯭ꯔꯣ ꯆꯠꯅꯤꯡꯉꯦ ꯃꯦꯗꯥꯝ ꯆꯠꯅꯤꯡꯉꯦ. ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯥꯎꯠꯁꯥꯏꯗꯇ ꯑꯣꯏꯅ ꯆꯠꯁꯦ ꯃꯄꯥꯟꯒꯤ ꯐꯖꯕꯁꯨ ꯌꯦꯡꯅꯤꯡꯉꯦ ꯑꯥꯎꯠꯁꯥꯏꯗꯀꯤ ꯐꯖꯕꯁꯦ ꯐꯖꯕꯗꯤ ꯐꯖꯩꯌꯦꯕꯨ 이름담기 파자반에 헬람가니 헨드네 라올라오 파리 클래스 상하시 헤이! 뭐하지 이 뒤로하! 이거 뭐야 무슨 놈이 이거 오자 너무 또 이 나오나? 세복두가 오사두가 짭행만해 아마네 핸데 아마나 왔대 세복내나 레리바 앙앙두주 뿌라 앙앙 아한니 하이크라바 탱나 구기 주고 싸범때 떠우대 마삭네나 용핵 말하다나 용 마푸도 남기오 해오로 पैसा 팡나바 잘라 마삭두가 오도 뭐니니 아도 머리 수능아리 아이 레해오라게 하이행 어, 저. 따라오고 레해오라게 바이 바이바이 헤이! 아이 뭐야 그래 다니 시켜기나 아이 뭐가 재미는 우스디라 아인도 이제 더벅네 호만문에 있는 오나 봐 미뭐 뽕뽕 소하면 되는 테드나 나 혼자 만나 빠디냐 농안 맞아 탁구나 소파 뒤빙 레모니 아이 마디냐 농안 뭐가 젠다면 먹다 왜 자꾸 이러네 아이 좀 농안 먹으면 혼시다 이봐 시끄러운 얘기게 그러네 그냥 얘기게 헤이 미분에 아주 온텐스 간거나 낭순이 푹 여름 맞던데 라이브싱이 와부스 칸칸이 맞던 문은 또 놓고 까노노 아포미 뭐냐 봐 헤마 낭할라보 쪼쪼 나 비니롱도 홍도우로 상곰 세마가 탐마바니 상곰 탁나바 아이 더어이 까이누가 사유 싸감다 싸기다가 카라 탁바 야브라 잉고 당닌데 까이누 낭나 이사우도 사우리두보 까나하나 까이도라게 봐 이마 낭시마 한크로보니 마음에 남다다가 짜뱅짜뱅 행앙하다나 아이부 낭원나 까리 하이그라게 앵원나 게임다 할까노 하이신 낭 헤마 까이누니 마시보 세세세 헤마 나 사이주 사 인디는 웬 자두두디 상검제 그래 탁슬로 봐 이마 미나 당닌데 하다나 아스 헤마 까이 눈이 씹어 까라이드로 잘리도 나 비나 로그도 홍도 오네야 다자 세세 바바기 폰 세파요예 아스 까이노 이마 가슈나 또 무와지기 바바무 세파요예
Hello baba. Karigino na sangum thakte harisya. Sangum fatta pibro. Adui nate ba. Kanana nangonda kere harage. Makhongda yalaga thude thamgine. Kana su ka shu haide. Aduga karigino na sawi harisya. Ha, kande. Sangum da thukdo gane. Like to pasana para lermo. Ai phone on taro rai. Hoi baba. Se. Adiyam chauraga napana chairi du ikai dro. Aina ngasai na haibidi yadraga. Ima. Nang wayong ang ningbra. Kainu nang ngasi so de am langi dubo. Ay nakta laga kana bo hoise. Ima roi ro. Aina khana ba hori ro sibo. Nang school halakpada layok na rabra kanam tawre nang sengasi. As. Ima. Ay thandam ta lagi so. Chalo. Pai. Noi baba na sinu kono. Thôi 낭순이야, 꼭 열을 맞던데. 라비싱이 와비스 칸칸이. 맞동 너는 또 놓고. 그노노, 아파미 뭐냐 봐. Ima. Ai đâu rồi Gimi? Quay đâu rồi dubo? Ima. Quay đâu rồi? Pung yam sare. Cái sao rồi Gimi nang bo? Cái chuyện giá đấy. Puk lam dana tawri ni. Cái sao đâu rồi se? Ngasai na sangom tha di paroi dara se ya. Tap na ngak ta leyu se. Cái sao đâu rồi se? Se. Phazana ngak tang bo thau se. Cái sao đâu rồi se? Ima. Thabak wana suraga nongmugi zara taliba moidi chang naina su zaramoy changom su thaamoy makhoi su samaina waramgadra Kari wa hangno du dia. Nang tawri du na. Nuai ti se. Ngok se na nun he. Ima aigi thamoy se irang langi se kai gino tomba su yade chaba su yade larik pa su yade Kai nu ni hai si bo. Isa gi thamoi se basanta kai du la aja lo. basanta lakuna ti jingkhai laiba Kai ya de ni oni ma se. tha se gi thamoy tiada nokpok jingkhai hulakpa He, na da manga ngoi na nupa thama bra ha. as kana hai no ima kai di nupa no Madu ya banate. Matam yang wali ko. Anga ngoi ko na. koi ju koi da bida me Tau sim. Lai tum ti jana pawo. Tau sim. Ngasidi tabak yang pasan suramine taribo aisa lukige madi ingon daw si pok sorry mani Haza, na okay na lagi. la eh Kaidaurage, layong na bra, kay nun tawri ko. Handang maraksi, mau may tawi. lai masaga nate lai aso bune wong na rise Ngaw ragat sat kini ko. ngaw babu pura ngaw re Adubu, kari lay no, kamdawge, lay dubu iyo tabro. khangdeda mingondadi gyan tahan ba heba masadi bangbang lawba male aina khara huzan tariye Adudi, kara hemandro, masabu kang bro. ai bhab ta de ngasi june ai gi mitse patlo yenge masu patlo yenge gong lo thongai na bani as pura khunungai ma bit khulei ma Mi maong yenga ka taw ko, chay jajan nang. chaibadi na na ho khraponi da Magi khangna jana baga lay jalo.
ꯑꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤꯒꯦꯗꯅꯤ ꯀꯩꯅꯣ ꯃꯥꯗꯤ ꯀꯅꯥꯝꯇꯅ ꯀꯣꯏꯕ ꯌꯥꯔꯣꯏ ꯑꯩꯅ ꯀꯣꯏꯗꯣꯏꯅꯦ ꯇꯥꯔꯤꯕꯣ ꯑꯩ ꯍꯜꯂꯛꯑꯦ ꯁꯦ ꯑꯝꯇꯪ ꯌꯦꯡꯍꯧꯗꯅ 이씨, 그다이다 일렁바이 비징너시드 칼리시나. 만학다가 정잘라드나. 머밋에세 고독바. 오이비마, 아도 마뿔레이라버네. 나붕어도 나비에마 이기네. 해, 까나양이너나. 또, 아이고, 그이더러게세. 싸지 라오세. 아이고, 라오 그이더러게. ꯑꯁ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯌꯥꯔꯛꯀꯅꯦꯕ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯥꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏꯗꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤꯗꯅ ꯃꯗꯨꯅ ꯄꯨꯟꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯃꯥꯕꯨ ꯑꯉꯥꯡꯂꯣ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯅꯈꯤꯗ꯭ꯔꯣ ꯃꯆꯥꯅꯨꯄꯤ ꯐꯥꯎ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ ꯐꯤꯕꯝꯕꯨꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯍꯜ ꯑꯣꯏꯁꯜꯂꯛꯏꯅꯦ ꯑꯗꯣ ꯃꯥꯒ ꯐꯝꯃꯤꯟꯅꯔꯒ ꯅꯦꯅꯥ ꯇꯥꯅ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯧꯋꯣꯕ ꯃꯥꯅ ꯈꯪꯅꯕ ꯂꯩꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯑꯃꯃꯨꯛ ꯌꯦꯡꯅꯤꯗꯅ ꯑꯄꯥꯝꯕꯗꯣ ꯃꯈꯨꯠꯇ ꯊꯤꯜꯂꯨ ꯅꯝꯗꯅ ꯂꯧꯁꯤ ꯍꯥꯏꯔꯤꯅꯦ ꯃꯥꯕꯨ ꯀꯥꯏ ꯁꯤꯈꯤꯒꯦ ꯋꯥꯡꯖꯤꯡꯗ ꯁ꯭ꯀꯨꯜ ꯁꯥꯕꯒꯤꯗꯣ ꯑꯗꯨꯒꯤ ꯄꯣꯠ ꯑꯋꯥꯠꯄ ꯌꯦꯡꯅꯦꯅ ꯆꯠꯈꯤꯕꯅꯦ baba ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯀꯩꯅꯣ ꯀꯩ ꯗꯤꯃꯥꯟꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯃꯤ ꯏꯆꯝ ꯆꯝꯕꯅꯦ ꯌꯥꯝ ꯀꯦꯊꯔꯛꯏꯗ ꯀꯌꯥꯝ ꯆꯥꯎꯕ ꯗꯤꯃꯥꯟꯅꯣꯅꯦ ꯆꯣ ꯅꯥꯄꯤ ꯍꯣꯡꯗꯣꯛꯔꯣ ꯁꯪꯒꯣꯝ ꯊꯛꯇꯣꯛꯔꯣ ꯑꯩ ꯃꯃꯥ ꯑꯉꯥꯡꯁꯤ ꯁꯪꯒꯣꯝ ꯄꯤꯌꯨ ꯍꯣꯏ 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 ꯑꯁ ꯑꯩ ꯁꯪꯒꯣꯝ ꯊꯛꯅꯤꯡꯗꯦꯕ ꯅꯪ ꯅꯍꯥꯟꯁꯨ ꯅꯕꯨꯛ ꯄꯥꯏꯗꯅ ꯈꯥꯡꯕꯗꯣ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯔ ꯉꯁꯤꯅ ꯀꯅꯥꯒ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ ꯑꯁ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯖꯜꯂꯛꯑꯗꯕꯅꯤ ꯀꯩꯅꯣ ꯍꯥꯏꯌꯣ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯐꯥꯎꯕ ꯈꯣꯡꯅ ꯍꯪꯒꯟꯗ ꯆꯠꯄꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯕꯕꯥ ꯑꯁꯦꯡꯕꯒꯤ ꯅꯣꯏ ꯈꯪꯗ ꯇꯧꯏꯅꯤ ꯌꯥꯝ ꯋꯥꯖꯥꯅꯤ ꯑꯩꯅꯗꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯒꯦ ꯍꯥꯏꯗꯅ ꯅꯪꯅ ꯈꯣꯡ ꯆꯠꯀꯦꯅ ꯌꯥꯖꯗꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯣꯏꯗ ꯊꯤꯟꯕꯤꯌꯣ ꯍꯥꯏꯗꯦ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯤꯌꯣꯕ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯀꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤꯅꯦ ꯄꯥꯈꯪ ꯃꯆꯥꯁꯤꯡꯒꯤ ꯒꯥꯔꯤ ꯈꯨꯊꯧꯅꯦ ꯂꯝꯕꯤꯅ ꯃꯔꯣꯝ ꯐꯠꯇ꯭ꯔꯤꯕ ꯌꯥꯗꯦ ꯃꯣꯏ ꯕꯕꯥ ꯒꯥꯔꯤꯒ ꯑꯝꯇ ꯂꯩꯔꯨꯅꯨꯀꯣ 이씨 이마 ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯑꯩꯅ ꯇꯞ ꯊꯧꯔ ꯂꯣꯏꯔꯦ ꯕꯕꯥ ꯀꯣ ꯁꯤ ꯑꯝꯇ ꯂꯩꯕꯤꯌꯣꯕ ꯄ꯭ꯂꯤꯖ ꯅꯪ ꯀꯀꯥ ꯇꯥꯟꯅꯈꯤꯒꯦ ꯃꯥꯅ ꯌꯥꯗ꯭ꯔꯗꯤꯀꯣ ꯑꯩ ꯂꯩꯕ ꯉꯝꯃꯣꯏꯀꯣ ꯕꯕꯥꯁꯤꯗꯤꯕ ꯑꯩ ꯊꯕꯛ ꯆꯠꯀꯦ ꯀꯌꯥꯝꯕꯗꯣ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯑꯃ ꯂꯩ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯕꯥ ꯀꯣ ꯕꯥ ꯑꯁ 이마 ꯅꯪ ꯀꯩꯝ ꯍꯥꯏꯗꯦꯁꯣ ꯀꯩꯅꯣ ꯃꯁꯤꯕꯣ 아야 아이 바바 마마 ꯑꯉꯥꯎꯕꯤꯁꯤꯗꯤ లంచియన్బి ఓ లంచియన్బి 하이, 다자. 하이, 와우. 까나이 가리너 씹어 다자. 아이기네 이스, 그이동이 내리봐. 아이네네 아이고 호글락보다 레르메 바바는 레리네 가리 마자 빰데다 하이바낭나. 가리 레리 그이기노. 누파 암도 꼬이게 떠오네 시 야우드디 야드레 그이노. 나나 꼬이도이라 하이시봐. ꯑꯁ ꯃꯥꯅ ꯀꯣꯏꯔꯛꯄ ꯉꯥꯏ ꯉꯝꯗ꯭ꯔꯦꯗ ꯃꯤꯅ ꯍꯥꯟꯈꯤꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯠ ꯀꯣꯏꯁꯜꯍꯧꯔꯒꯦ ꯅꯪ ꯌꯥꯝ ꯉꯝꯁꯤꯜꯂꯛꯏꯀꯣ. ꯑꯁ ꯅꯥꯟꯊꯣꯛꯈ꯭ꯔꯒ ꯇꯛꯁꯤ ꯁꯣꯜꯍꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯥꯃꯩ ꯄꯥꯏꯔꯒ ꯌꯥꯜꯍꯧꯕꯅ ꯐꯠꯇ꯭ꯔꯣ 야락드라디 깜다오바. ꯑꯁ ꯌꯥꯗ ꯌꯥꯄꯣꯠꯇꯦꯗ ꯃꯟꯇ꯭ꯔ ꯁꯣꯟꯖꯟꯕꯗ ꯅꯨꯡꯁꯤꯕꯤ ꯊꯥꯖꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯑꯗ ꯄꯣꯠꯅꯤ ꯅꯪꯕꯨ ꯍꯩꯕ꯭ꯔꯣ? ꯀꯗꯥꯏꯗ ꯇꯝꯃꯨꯕꯅꯣ? ꯑꯩꯒꯤꯁꯦ ꯂꯣꯏꯔꯒ ꯅꯪꯒꯤ ꯑꯃ ꯁꯦꯝꯕꯤꯗꯣꯏꯅꯦ ꯆꯠꯁꯦ ꯊꯕꯛ ꯆꯧꯁꯦ ꯀꯥꯏꯗꯅꯣ? ꯀꯩꯅꯣ ꯊꯕꯛ ꯍꯧꯔꯗꯣꯏꯅꯦ ꯑꯁ ꯊꯕꯛ ꯑꯝꯇ ꯆꯠꯀꯦ ꯇꯧꯔꯒ. ꯑꯁ ꯇꯣꯛꯑꯣ ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯊꯧꯒꯦꯁꯦ. ꯒꯥꯔꯤ ꯍꯟꯕꯁꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ. ꯊꯧꯔꯣ 이마! 아이 다즈가 다 마음대 살로기게! ꯉꯥꯏꯈꯣ
ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯃꯈꯣꯜ ꯑꯃ ꯊꯣꯛꯈꯤ ꯑꯩ ꯌꯦꯡꯒꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ 스타트ꯇꯧꯔꯣ ꯌꯥꯔꯕ ꯌꯦꯡꯉꯣ 스타트ꯇꯧꯔꯣ ꯑꯌꯥ ꯌꯥꯗ꯭ꯔꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯑꯥꯗ ꯋꯥꯔꯛꯁꯣꯞ ꯂꯩꯔꯦ ꯏꯁ ꯍꯔꯦ ꯑꯁꯤꯗꯤ ꯀꯤꯡꯀꯣꯡꯒꯤ ꯋꯥꯛꯁꯣꯞꯁꯦ ꯆꯦꯟꯕꯤ ꯑꯩꯈꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯉꯝꯊꯣꯡꯅꯅꯤꯀꯣ ꯀꯤꯡꯀꯣꯡꯁꯤꯕꯨ ꯅꯪꯅ ꯊꯣꯟꯕ ꯃꯤꯡ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯋꯥꯏ ꯀꯧꯕ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯀꯧꯗ꯭ꯔꯦ ꯃꯤ ꯆꯤꯡꯈꯩ ꯀꯧꯕꯅꯦ ꯅꯪꯗꯤ ꯃꯥꯏ ꯃꯃꯤꯡꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯁ ꯅꯪꯒꯤꯁꯦ ꯆꯠꯂꯣ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯒꯦ ꯆꯠꯂꯣ 인지죠. पाखंबा वर्कशॉप गाड़ी फजना सेमजरी ओ ngasidi kyam fajana semge do yengba tare pakhangba isibu kanano ꯑꯁ ꯄꯥꯈꯪ ꯚꯥꯏꯁꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅꯦ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩ ꯈꯪꯗꯦ ꯑꯩ ꯃꯥ ꯄꯨꯄꯤ ꯎꯗ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯒꯗꯕꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯠꯆ ꯍꯥꯏꯔꯣ ꯀꯨꯏꯕꯤꯔꯣꯏ पाखंबगी मसु इबुंगोगी ओजा गाड़ी से लंबी द लेपथोखरे स्टार्ट याद्रे अमुक ते यंग भी हागे तब थबक यम चिलिए सेम ngam थबक याम चिल्ली अतोप द सेमोस ꯑꯁ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯁꯦ अदुदि ला असे फमंगाई रोस लाको पिदरोगे ओजासिना नंगोंदा लोना लोना यिंगिसिना करिगिनो अयोमा कइनो सि लैदबो मी यिंगे अट्रासि खंगनिंग क्रेदा ꯑꯩꯗꯤ ꯈꯪꯉꯦ ꯍꯥꯏꯗꯣꯛꯑꯣꯏ ए नाबा कहीं नहीं जानी दो चलो गई सी मुझे जाओ मुझे ꯑꯣꯖꯥ ꯁꯤꯗꯤ ꯂꯣꯏ ꯇꯠꯂꯤꯅꯦ तल मैं समझ में आ जाओ ꯁꯤꯗꯤ ꯊꯥꯗꯠꯄꯕꯨ ꯃꯥꯜꯂꯤꯅꯦ कइनो अंगांग से थाजली कइगिनो नंग सेमु याद्रो गाड़ी से अहन बनी ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ हाँ दो गाड़ी फजना सेमजरी न थारी से असिगी मगोंगाव गाड़ी फजना सेमो गाड़ी सी यार बने चपिरो इस हेमा ꯒꯥꯔꯤ ꯅꯪ ꯑꯝꯇ ꯕꯦꯔꯥ ꯇꯧꯕꯤꯌꯨꯕ ꯃꯥꯏ ꯋꯥꯔꯛꯁꯣꯞ ꯌꯧꯕꯅ ꯍꯥꯜꯂꯅꯦꯕ ꯀꯣ ꯑꯝꯇ ꯕꯦꯔꯥ ꯇꯧꯕꯤꯌꯣꯕ ꯑꯁ ꯃꯤꯅ ꯌꯥꯔꯅꯣꯒ ꯑꯁ ꯑꯌꯨ ꯁꯤꯔꯦ ꯅꯨꯡꯉꯥꯏꯖꯦ ꯊꯣꯡ ꯂꯣꯜꯂꯤꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯑꯁ ꯀꯅꯥꯗ ꯍꯪꯅꯤ ꯍꯪꯉꯔꯣꯏꯗ ꯆꯠꯂꯒꯦ ꯑꯁ ꯐꯖꯕ ꯆꯥꯟꯁ ꯑꯃ ꯅꯥꯟꯊꯣꯛꯑꯦ
मा अवोइबे याद्रे कमाई तौने युम योबो इलदी अइदी शिरानी दुकान चलगा काय सक्री जानो हेक थेंगनाबदा ngasiदी ममाइदु खुजिन खोटकदों चाउथोई बाइदुनिने इचाउ चाउन लैरिबा इबु उदगै हेक्ते चटपा ngamiने कयम सांगे आइने इलेजे क्याम वाइ मीगी अवाबगा अमता खंगबी पोते सुमाइने दुकान हांगदोइ तारदी तोकपिरो युमदा लेंगदना दुम लैबिरो नत्ते दुकान दो सोलोन जलमगा काय चलुगे न तू कोइ चलुब्रो गाड़ी से यार अपने थोबीरो ngaikuo पैसा लौदना चली कईगिनो सी पैसा से यार नहीं नती सीधी पैसा लो मुतेंग पांग मने पैसा लौजा यार कईगिनो सी पैसा से लमीज मत उसे मीनू करम खानगिनी नहीं होबीरो मीना खनबदो खरे यामना खनबा गाड़ी से थोरगा आइबु युमबो थिलमो कहीं समन नंगली सिबो मीनू फजब्रो आइदी फई न मीनू के खनगी दकेबा याम की बै वारो ngaikuo ai nongonda yam lankhre ai bu ngakpiyo ngasidi ai nangi nuksibada ngaw ai nangbu thamoi sengna nuksi आई बुरा है करे मथा इसके गिनो हां आई बुका से मेनू स्थिरो आई तो जी थबक ने हुमा मन नहीं नमो नबा मिंग मपं पर फ्लावर दिन तेदना नखोय नमा ना पादिने नुंगाय मा चाथकना सुफा टिबिंग लेमने आई मा दिने नुंगान मगा सेंटा मा दमक कोइ जतन लेबने आई जु नुंगान मम सिदाइबा Shirungani
ꯅꯨꯡꯁꯤꯒꯤ ꯃꯒꯨꯟꯁꯦ ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗꯥꯏ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯝꯗꯥꯏ ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗꯥꯏ ꯅꯨꯡꯁꯤꯕꯒꯤ